Manipur Police Control Room dagi thadrokpa cheron amada ngarang Kangpokpi District ki singdaningai oibu mafam singda security force singda Thiba Humbagi Thabak Chathabada polam kya fagat pangamle hadi. Pagalaba polam singadude magazine galoinaba 9mm country made pistol ama 7.65 mm pistol ama magazine ama Amasung live round ammunition round mangani hadi. NS Kuntragataret Amasung NS Anida Lamdam Masigi Tangai Fodaba Nomo de Sangdabi Adraba Polam Pubagari Chanika Yankai Amasung Saniga Humbudra Hariba Lambi Asida Apan Biaudana Pusilaki Makatana Poche Pusilaknaba Kudung Tiningai Oiba Mafum Kiadasu Akan security ge section Torang Lokat Pagaloina Gari Singado Aswe Angam Yaudana Satok Sasin Tonanabagi Demakta sensitive Oiba Mafum Singda security Kanboy Piri Haina Makatane Amadi Manipur gi tongan ba district singda apunba checkpoint sama kunga mga thamki amadi rajya asigi tongan ba district singda lo thugai ba mari leinana police na miyoi chahum humfuga mga fagat khre hari